ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝꯗꯣ ꯑꯩꯁꯦ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯏꯝꯐꯥꯜꯗ ꯚꯔꯥ ꯑꯃ ꯀꯟꯅ ꯊꯤꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯂꯝꯁꯦ ꯈꯨꯡꯒꯪꯗꯒꯤꯅꯤ, ꯑꯗꯨꯅ ꯊꯕꯛ ꯈꯥꯊꯣꯛ ꯈꯥꯁꯤꯟꯗ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯕꯗꯒꯤ ꯏꯝꯐꯥꯜꯒꯤ ꯚꯔꯥ ꯑꯃꯗ ꯂꯩꯔꯒ ꯊꯕꯛꯇꯣ ꯆꯠꯇꯣꯔꯤꯅꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯀ ꯅꯠꯇꯦ, ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯩꯗꯣꯔꯤꯅꯤ꯫ ꯏꯁꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯕꯨꯗꯤ ꯂꯩꯖꯩ, ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯍꯪꯒꯠ ꯍꯟꯗꯥꯗꯤ ꯉꯝꯃꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯚꯔꯥ ꯀꯥ ꯑꯃ ꯊꯤꯕꯅꯤ꯫ ꯕꯕꯥ ꯏꯃꯥ ꯏꯆꯦ ꯗꯗꯥ ꯍꯣꯏꯅꯁꯨ ꯑꯩꯅ ꯚꯔꯥꯗ ꯂꯩꯕꯗꯨ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯌꯥꯔꯦ, ꯑꯗꯨꯅ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯀꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯚꯔꯥ ꯀꯥ ꯑꯃ ꯏꯁꯥ ꯏꯇꯣꯝꯗ ꯁꯨꯝ ꯆꯠꯇꯨꯅ ꯍꯪꯗꯨꯅ ꯊꯤꯔꯛꯑꯝꯃꯤ꯫ ꯎꯆꯤꯟꯅꯥꯆꯤꯟ ꯚꯔꯥ ꯀꯥꯗꯨ ꯐꯪꯂꯦ꯫ ꯚꯔꯥ ꯃꯄꯨꯗꯨ ꯅꯨꯄꯤꯅꯤ, ꯆꯍꯤ 60ꯒꯤ ꯃꯌꯥ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯍꯣꯏꯒꯤ ꯂꯦꯡ ꯑꯣꯏꯅꯤ ꯈꯜꯂꯤ꯫ ꯋꯥꯔꯤꯒ ꯀꯨꯏꯅ ꯁꯥꯟꯅꯗꯦ, ꯑꯗꯨꯝ ꯃꯃꯜ ꯉꯥꯡꯅꯔꯒ ꯑꯩꯅ ꯂꯩꯒꯗꯕ ꯀꯥꯗꯨ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯚꯔꯥ ꯀꯥꯗꯨ ꯐꯪꯂꯕꯣ? ꯀꯔꯤ ꯂꯝꯗ ꯂꯩꯕ ꯇꯥꯔꯦ?" ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ "ꯕꯕꯥ, ꯐꯪꯂꯦ, ꯌꯥꯝꯅ ꯍꯥꯏꯗꯕ ꯃꯐꯝꯗ ꯅꯠꯇꯦ, ꯉꯁꯤ ꯇꯥꯔꯤꯛ 19 ꯅꯠꯇ꯭ꯔꯥ? ꯇꯥꯔꯤꯛ ꯑꯃꯗ ꯂꯥꯛꯑꯒꯦ" ꯍꯥꯏꯔꯝꯃꯦ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯑꯗꯣ ꯏꯕꯨꯡꯉꯣ, ꯃꯐꯝꯗꯨꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯪꯅ ꯍꯦꯛ ꯎꯕꯗ ꯀꯝꯗꯧꯒꯦ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯕꯕꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯅꯤ ꯀꯩꯅꯣ, ꯉꯥꯏꯍꯥꯛ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯅꯨꯃꯤꯗꯥꯡꯈꯛ ꯂꯩꯕꯒꯤ ꯋꯥꯅꯤ, ꯑꯇꯩ ꯃꯇꯝꯗꯤ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯗꯣꯔꯗꯨꯕꯨ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯁꯝꯅ ꯀꯣꯝꯅ ꯊꯕꯛ ꯇꯧꯏꯗ, ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯖꯔꯗꯤ ꯇꯥꯔꯤꯛ ꯑꯃꯗ ꯆꯠꯂꯒꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯅꯨꯃꯤꯠ ꯊꯥꯁꯨ ꯐꯔꯦ, ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯣ, ꯑꯥꯗ ꯂꯩꯕꯗ ꯒꯥꯔꯤ ꯊꯧꯕꯒꯗꯣ ꯐꯖꯅ ꯊꯧꯀꯣ" ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯇꯥꯔꯤꯛ ꯑꯃꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯊꯕꯛꯁꯦ ꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯅꯤ, ꯍꯥꯏꯗꯤ ꯃꯕꯨꯡꯗꯣ ꯑꯆꯧꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯅꯤ, ꯑꯗꯨꯅ ꯃꯣꯏꯗꯤ ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯥꯅ ꯃꯕꯨꯡꯗ ꯃꯃꯥꯟꯅꯕ ꯑꯃꯠꯇꯒꯤ ꯊꯕꯛ ꯑꯃꯠꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗ ꯑꯩꯁꯦ ꯃꯕꯨꯡꯗꯨꯅ ꯍꯥꯞꯈꯤꯕꯅꯤ꯫ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯦꯟꯊꯣꯏꯕꯤ, "ꯑꯩ ꯇꯥꯔꯤꯛ ꯑꯃꯗ ꯂꯥꯛꯑꯅꯤ, ꯉꯁꯤ ꯚꯔꯥ ꯃꯐꯝꯗꯨ ꯌꯦꯡꯉꯨꯔꯦ, ꯃꯃꯜ ꯇꯨꯃꯟ ꯉꯥꯡꯅꯔꯦ, ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒ ꯈꯪꯅꯔꯤꯕꯤ ꯃꯥꯅ ꯑꯃꯨꯛ "ꯗꯗꯥ, ꯅꯪꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝꯗꯣ, ꯃꯐꯝ ꯑꯗꯥꯏꯗꯣ ꯏꯃꯥꯟꯅꯕꯤ ꯌꯥꯝꯅ ꯂꯩ, ꯑꯗꯣ ꯃꯐꯝꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯝꯃꯒꯗꯤ ꯑꯩꯅ ꯊꯤꯔꯛꯑꯒꯁꯨ ꯌꯥꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯌꯥꯔꯦꯗ, ꯁꯤꯒꯤꯁꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯕꯗꯨ ꯇꯜꯂꯕ, ꯌꯥꯔꯦ, ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯅꯤ" ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯃꯥꯒ ꯑꯩꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯌꯦꯡꯒꯨꯝꯕ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯎꯅꯔꯝꯃꯤ꯫ ꯑꯩꯁꯦ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤꯁꯨ ꯊꯕꯛ ꯊꯧꯔꯝꯗ ꯊꯋꯥꯏ ꯈꯔ ꯌꯥꯎꯖꯩ꯫ ꯑꯩꯅ ꯑꯥꯗ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯕꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯩ ꯆꯠꯈ꯭ꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯔꯛꯄꯗ ꯃꯤ ꯋꯥꯠꯄꯒ ꯃꯥꯟꯅꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯃꯣꯏꯗ ꯁꯨꯝꯅ ꯍꯥꯏ, "ꯏꯇꯥꯎꯁꯤꯡ, ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯀꯨꯝꯃꯛꯀꯅꯤ, ꯊꯥꯡꯖ ꯅꯨꯃꯤꯠꯀꯨꯝꯕꯗ ꯌꯨꯝꯗ ꯀꯨꯝꯃꯛꯀꯅꯤ, ꯅꯣꯡꯃꯥꯏꯖꯤꯡ ꯌꯨꯝꯗ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯅꯤ, ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ, ꯑꯩ ꯑꯃꯨꯛ ꯊꯣꯔꯛꯄꯗ ꯄꯨꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯑꯩꯈꯣꯏꯁꯦ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯆꯠꯅꯕ ꯄꯣꯠ ꯆꯩ ꯌꯣꯝꯁꯟ ꯇꯥꯁꯜꯂꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯑꯩꯁꯦ ꯒꯥꯔꯤ ꯃꯆꯥꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ "ꯌꯥꯔꯅꯤ, ꯊꯤꯜꯂꯅꯨ, ꯂꯥꯏꯟ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ, ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ, ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕ ꯊꯤꯜꯍꯟꯕꯅ ꯐꯕꯅꯤ, ꯅꯪꯒꯤ ꯂꯩꯐꯝꯗꯣ ꯅꯌꯥꯝꯕꯁꯨ ꯈꯪꯖꯍꯧꯅꯤꯗꯅ" ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯒꯁꯨ ꯑꯩꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯩ ꯏꯇꯣꯝꯗ ꯆꯠꯆꯔꯒꯦ, ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯃꯆꯥꯗ ꯍꯥꯞꯄꯗꯨ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯐꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯊꯥꯡꯇꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯦ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯌꯨꯝꯂꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯐꯝꯗ ꯌꯧꯕꯗ ꯄꯨꯡ 10:30 ꯇꯥꯔꯦ꯫ ꯚꯔꯥ ꯀꯥꯗꯨꯗ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯥꯡꯖꯜꯂꯝꯃꯤ꯫ ꯈꯔꯁꯨ ꯆꯤꯛꯄ ꯃꯥꯜꯂꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯗ ꯚꯔꯥꯗꯣ, ꯃꯔꯝꯗꯤ ꯑꯩꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯃꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯁꯨꯝ ꯀꯥ ꯃꯅꯨꯡꯗ ꯂꯣꯏꯁꯟ ꯇꯥꯁꯤꯜꯂꯤꯉꯩ ꯑꯩꯒ ꯈꯪꯅꯖꯕꯤ ꯃꯍꯥꯛꯁꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯁꯤ, ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯃꯤꯟꯅꯁꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯍꯣꯏ, ꯑꯩ ꯀꯥꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ, ꯑꯗꯨꯒ ꯊꯣꯔꯛꯑꯒꯦ" ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯀꯥꯗꯨ ꯂꯣꯏꯁꯤꯟ ꯇꯥꯁꯜꯂꯕ ꯃꯇꯨꯡ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯀꯥꯗꯨ ꯁꯣ ꯂꯣꯟꯁꯜꯂꯝꯃꯒ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒ ꯑꯩꯒꯁꯦ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯉꯟꯅ ꯍꯥꯏꯒꯠꯂꯛꯄꯅꯤꯅ ꯆꯥꯛꯁꯨ ꯆꯥꯔꯛꯇꯦ꯫ ꯑꯗꯨꯅ ꯃꯥꯒ ꯑꯩꯒ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯃꯇꯦꯛ ꯑꯃꯁꯨ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯀꯣꯟꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯦ꯫ ꯑꯩꯁꯦ ꯃꯥꯅ ꯑꯩꯒꯤ ꯚꯔꯥ ꯃꯐꯝ ꯑꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯃꯥꯒ ꯍꯥꯏꯐꯦꯠ ꯂꯩꯃꯤꯟꯅꯔꯒ ꯑꯩꯅ ꯂꯩꯒꯗꯕ ꯀꯥ ꯃꯐꯝ ꯖꯒꯥꯗꯨ ꯁꯨꯝ ꯇꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯗꯗꯥ ꯅꯪꯅ ꯂꯩꯗꯣꯏ ꯃꯐꯝꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯗ꯭ꯔꯣ? ꯏꯃꯝ ꯍꯦꯛ ꯃꯝ ꯏꯁꯨꯛ ꯍꯦꯛ ꯁꯨꯛ꯫ ꯃꯐꯝ ꯑꯁꯤꯕꯨ ꯀꯅꯥꯅ ꯚꯔꯥ ꯁꯥꯍꯜꯂꯤ ꯍꯥꯏꯔꯛꯀꯦ? ꯃꯤꯕꯨ ꯀꯌꯥꯝ ꯂꯩꯒꯦ ꯁꯤꯗ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯁꯨꯝ ꯍꯪꯗꯅ ꯂꯥꯛꯄꯗ ꯃꯤꯅ ꯍꯥꯏꯔꯛꯄꯅꯤ, "ꯂꯩ ꯍꯥꯏ ꯃꯤꯁꯨ ꯑꯗꯨꯝ꯫ ꯇꯨꯋꯥꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯁꯨ ꯊꯣꯔꯛꯑꯦ꯫ ꯑꯗꯣ ꯌꯥꯔꯦ ꯅꯪꯁꯨ ꯍꯟꯈ꯭ꯔꯣ ꯊꯦꯡꯉꯦ. ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ "ꯑꯗꯣ ꯗꯗꯥ ꯅꯪꯒꯤ ꯀꯥꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯦ. ꯆꯪꯉꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯅꯤꯡꯉꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯌꯥꯔꯦꯍꯦ ꯃꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ. ꯉꯁꯤꯗ ꯂꯥꯛꯇ ꯉꯥꯏꯔꯤ ꯀꯣꯟꯅ ꯌꯦꯡꯉꯣ. ꯑꯗꯨꯝ ꯈꯪꯗꯣ ꯂꯩꯔꯦ ꯍꯟꯈ꯭ꯔꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯆꯥꯛꯁꯨ ꯅꯨꯃꯤꯗꯥꯡ ꯊꯣꯡꯉꯔꯣꯏ ꯑꯌꯨꯛꯀꯤꯁꯨ ꯊꯦꯡꯅ ꯆꯥꯏ ꯍꯥꯏꯗꯅ ꯄꯔꯣꯊꯥ ꯈꯔ ꯂꯩꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯑꯩꯁꯦ ꯃꯗꯨ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯑꯩꯁꯦ ꯑꯍꯥꯟꯕꯒꯤ ꯁꯨꯝ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯒ ꯃꯇꯦꯛ ꯑꯃꯁꯨ ꯀꯣꯏꯕ ꯆꯠꯂꯨꯕꯒ ꯋꯥꯗꯅ ꯑꯩꯁꯦ ꯉꯟꯇꯥꯅ ꯐꯃꯨꯡꯗ ꯆꯪꯉꯒ ꯇꯨꯝꯃꯝꯃꯤ꯫ ꯇꯨꯝꯊꯈꯤꯕꯗꯨꯅ ꯑꯩꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯇꯨꯝꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯃꯪꯁꯤꯗ ꯅꯨꯄꯤ ꯑꯃ ꯎꯏ꯫ ꯎꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤꯕ ꯈꯪꯅꯗ꯭ꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯁꯦ ꯑꯩꯒꯤ ꯀꯥꯗ ꯁꯨꯝ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯇꯨꯝꯃꯤꯕ ꯃꯅꯥꯛ ꯑꯁꯤꯗ ꯃꯥꯁꯨ ꯐꯝꯖꯤꯜꯂꯛꯏ꯫ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯑꯦꯗꯤ ꯈꯪꯉꯒ ꯑꯗꯨꯝ ꯑꯩꯁꯦ ꯏꯁꯤ ꯁꯤꯅ ꯇꯨꯝꯃꯒ ꯂꯩ꯫ ꯀꯣꯟꯅꯊꯪꯗ ꯑꯩꯁꯦ ꯍꯧꯒꯠꯀꯦ ꯇꯧꯕꯁꯤꯗ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯃꯨꯟꯅ ꯑꯩꯁꯦ ꯇꯨꯝꯃꯤꯗꯨ ꯌꯦꯡꯉꯒ ꯂꯩꯕꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯂꯦꯡꯕ ꯐꯥꯎ ꯊꯣꯛꯈꯤꯗꯦ꯫ ꯃꯤꯠꯐꯥꯎ ꯄꯥꯡꯊꯣꯛꯑꯝꯃꯒ ꯑꯃꯨꯛ ꯍꯦꯛꯇ ꯑꯩꯁꯦ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯗ ꯎꯏꯁꯟꯖꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯔ ꯈꯔ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯑꯩ ꯃꯉꯥꯛꯅꯔꯤꯗꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯐꯔꯦ ꯑꯩ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯝꯒꯤ ꯏꯁꯣꯔ ꯑꯗꯨ ꯃꯗꯨ ꯅꯤꯡꯁꯤꯡꯉꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯁꯣꯔ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯅꯨꯡꯗ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯑꯩꯁꯦ ꯄꯥꯛ ꯍꯧꯒꯠꯄ ꯉꯝꯗꯦ꯫ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯔꯤꯅꯦ ꯑꯩꯁꯦ꯫ ꯑꯗꯨꯕꯨ ꯎꯆꯤꯟ ꯀꯣꯟꯅꯊꯪꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯄ ꯉꯝꯈꯤ꯫ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯐꯃꯨꯡ ꯃꯃꯥꯡꯗ ꯏꯁꯥ ꯏꯇꯣꯝꯗ ꯐꯟ ꯐꯟ ꯆꯣꯡꯉꯝꯃꯤ꯫ ꯃꯗꯨ ꯃꯤꯠ ꯁꯤꯡꯅꯕꯅꯤ꯫ ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯑꯩꯁꯦ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯅꯣꯡꯁꯨ ꯑꯗꯨꯝ ꯆꯨꯔꯤ ꯑꯗꯨꯅ ꯑꯩꯁꯦ ꯐꯃꯨꯡꯗ ꯆꯪꯉꯒ ꯉꯁꯥꯏ ꯑꯩꯅ ꯂꯩꯔꯛꯈꯤꯕ ꯄꯔꯣꯊꯥꯗꯨ ꯐꯃꯨꯡꯗ ꯄꯨꯁꯜꯂꯒ ꯁꯨꯝ ꯆꯥꯅ ꯑꯩꯒꯤ ꯐꯣꯟꯗꯣ ꯃꯦꯠꯂꯝꯃꯤ꯫ ꯄꯨꯡꯁꯨ ꯑꯍꯤꯡꯒꯤ 2 ꯇꯥꯔꯕꯅꯤ꯫ ꯇꯨꯝꯊꯕ ꯀꯤꯗꯅ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯐꯣꯟ ꯇꯧꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯇꯨꯝꯕꯗꯨ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯌꯨꯝꯒꯤ ꯃꯤꯗꯨꯁꯨ ꯇꯧꯒꯦꯕꯨꯗꯤ ꯈꯜꯂꯤ꯫ ꯃꯗꯨꯗ ꯁꯤꯗ ꯂꯩꯕꯗꯁꯨ ꯉꯥꯏꯔꯤ꯫ ꯑꯩꯅ ꯋꯥꯐꯝꯁꯦ ꯃꯣꯏꯗ ꯍꯥꯏꯔꯨꯕꯗ ꯄꯥꯈꯠꯈꯤꯅꯤ ꯈꯟꯅ ꯑꯩꯁꯦ ꯌꯨꯝꯗꯗꯤ ꯐꯣꯟ ꯇꯧꯔꯨꯗ꯭ꯔꯦ꯫ ꯁꯨꯝ ꯐꯣꯇꯣ ꯒꯦꯂꯔꯤ ꯍꯥꯡꯇꯣꯛꯑꯒ ꯊꯥꯏꯅ ꯅꯝꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯄꯔꯣꯊꯥ ꯑꯗꯨꯁꯨ ꯁꯨꯝ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯉꯥꯟ ꯊꯣꯔꯛꯄꯗꯒꯤꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯍꯥꯟꯕ ꯀꯥꯒꯗꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯆꯠꯅꯕ ꯑꯩꯁꯦ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯑꯕ ꯑꯃ ꯑꯗꯨꯝ ꯑꯥꯗ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯥꯛꯁꯨ ꯊꯣꯡꯉꯝꯗꯦ꯫ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯩ ꯊꯕꯛ ꯆꯠꯀꯦꯅ ꯊꯣꯔꯛꯏ꯫ ꯍꯣꯔꯦꯟ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯚꯔꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗ ꯚꯔꯥ ꯃꯄꯨ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯄꯅꯤꯅ ꯀꯌꯥ ꯚꯥꯞ ꯑꯣꯏꯁꯜꯂꯨꯗꯦ꯫ ꯍꯣꯕꯦ ꯑꯗꯨꯝ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯍꯥꯟꯕ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯑꯩꯁꯦ ꯏꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯣꯐꯤꯁꯀꯤ ꯒꯥꯔꯤ ꯑꯇꯥꯡꯕ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯊꯧꯔꯒ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯍꯔ ꯑꯃ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯏ꯫ ꯑꯗꯨꯒ ꯊꯕꯛꯄꯨꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯆꯤꯟꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯍꯥꯟꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯑꯩꯁꯦ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ꯫ ꯆꯥꯛꯁꯨ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨ꯫ ꯊꯕꯛ ꯂꯣꯏꯔꯒ ꯒꯥꯔꯤꯗꯨ ꯑꯣꯐꯤꯁꯇ ꯊꯧꯖꯤꯜꯂꯝꯃꯒ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗ ꯁꯣꯗꯨ ꯁꯤꯟꯅꯔꯝꯃꯒ ꯑꯩꯁꯦ ꯚꯔꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯩꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯔ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯇꯅ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯁꯦ ꯆꯥꯛꯇꯣ ꯍꯩꯇ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯥꯛ ꯁꯨꯝ ꯊꯣꯡꯅ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯋꯥꯔꯤꯗꯨ ꯁꯨꯝ ꯑꯩꯅ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯩ ꯃꯉꯥꯛꯅꯗꯅ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃꯗ ꯂꯩꯈꯤꯗꯅ ꯇꯨꯝꯕ ꯀꯤꯕꯗꯒꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯗꯗꯥ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯑꯗꯨꯝ ꯇꯥꯕꯗ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯅꯨꯄꯤ ꯑꯃ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯤ ꯍꯥꯏꯁꯤꯕꯣ ꯁꯤꯈꯤꯕ ꯊꯋꯥꯏꯒꯨꯝꯕ ꯑꯣꯏꯖꯥꯔꯣ ꯍꯪꯉꯛꯑꯦ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯌꯥꯔꯤꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯩꯅ ꯑꯁꯣꯝꯗ ꯀꯤꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤꯅꯣ ꯈꯪꯗꯦ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯚꯔꯥ ꯃꯄꯨꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯃꯥ ꯎꯕꯗꯨꯗ ꯏꯁꯥꯗ ꯈꯪꯗꯅ ꯈꯨꯠꯇꯒꯤ ꯐꯣꯜ ꯑꯗꯨꯐꯥꯎ ꯃꯈꯥꯗ ꯇꯥꯈꯤ ꯀꯤꯅ ꯑꯩꯁꯦ ꯅꯨꯄꯤ ꯑꯗꯨꯗ ꯏꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯁꯨ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯆꯥꯛ ꯊꯣꯡꯂꯤ ꯍꯥꯏꯔꯝꯃꯤ ꯚꯔꯥ ꯃꯄꯨꯗꯨꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯑꯗꯨꯝ ꯇꯞꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯋꯥꯈꯟꯗꯁꯨ ꯀꯩꯅꯣ ꯑꯁꯤꯒꯤ ꯑꯍꯜ ꯑꯁꯤꯕꯣ ꯃꯀꯣꯛ ꯈꯔ ꯕꯦꯔꯥ ꯂꯩꯕꯖꯥꯔ ꯅꯤꯡꯉꯝꯃꯤ ꯃꯥ ꯆꯠꯈ꯭ꯔꯒ ꯐꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯩꯅꯣ ꯗꯗꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯗꯨꯕꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ ꯑꯩꯁꯨ ꯐꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯚꯔꯥ ꯃꯄꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯑꯒ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯑꯃꯨꯛ ꯗꯗꯥ ꯅꯪ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯅꯨ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯅ ꯍꯥꯡꯕ ꯚꯔꯥ ꯑꯃꯗ ꯅꯪꯅ ꯍꯦꯛ ꯂꯩꯁꯜꯂꯨꯔꯦ ꯅꯪ ꯍꯌꯦꯡꯅ ꯀꯩꯅꯣ ꯃꯐꯝ ꯑꯃ ꯊꯤꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯈꯣꯏꯗ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯩꯗꯤ ꯍꯩꯅꯔꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯛꯇꯣ ꯊꯤꯗꯣꯛꯑꯒ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯩꯒ ꯊꯪꯅꯕ ꯀꯥꯗꯨꯗ ꯏꯁꯩ ꯑꯃ ꯍꯧꯅ ꯊꯥꯒꯠꯂꯛꯏ ꯃꯗꯨꯗꯩꯁꯨ ꯑꯩꯒ ꯊꯪꯅꯔꯤꯕ ꯀꯥꯗꯨꯒꯤ ꯃꯤꯗꯣ ꯑꯩꯒ ꯌꯥꯝꯅ ꯈꯪꯅꯅꯤꯡꯉꯝꯃꯤ ꯍꯥꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯗ ꯁꯨꯝ ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯩꯕꯗꯣ ꯑꯩꯁꯨ ꯁꯨꯝ ꯍꯩꯅꯔꯛꯈꯤꯗꯦ ꯑꯗꯨꯅ ꯑꯩꯁꯦ ꯆꯥꯛꯇꯣꯛꯑꯒ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯊꯪꯅꯕ ꯀꯥꯗ ꯏꯁꯩ ꯊꯥꯔꯤꯗꯨꯒꯤ ꯀꯥꯗꯨꯗ ꯆꯪꯒꯦ ꯈꯜꯂꯝꯃꯤ ꯑꯩꯅ ꯆꯪꯒꯦ ꯈꯜꯂꯤꯉꯩ ꯆꯍꯤ 90 ꯁꯨꯔꯒꯗꯕ ꯅꯨꯄꯥ ꯑꯃ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯌꯦꯡꯉꯛꯏ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯁꯨꯝ ꯈꯟꯖꯜꯂꯨꯔꯒ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯗꯨꯁꯨ ꯃꯀꯣꯛ ꯕꯦꯔꯥ ꯈꯔ ꯂꯩꯕꯗꯧꯅ ꯇꯧꯏ ꯑꯩꯁꯨ ꯀꯧꯁꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯥꯃꯣ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯍꯥꯏꯖꯜꯂꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯧ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯆꯥꯔꯦ ꯇꯣꯛꯇ ꯉꯥꯏꯔꯤ ꯇꯥꯃꯣꯗꯤ ꯌꯨꯝ ꯑꯁꯦꯡꯕ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈꯤ ꯑꯩꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯁꯜꯂꯝꯃꯤ ꯑꯩꯉꯣꯟꯗꯁꯨ ꯐꯝꯃꯨ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯍꯜ ꯑꯗꯨꯒ ꯂꯣꯏꯅꯅꯕ ꯇꯧꯔꯝꯃꯤ ꯑꯩꯅ ꯍꯪꯕ ꯋꯥꯗꯨ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯇꯥꯡꯅ ꯈꯨꯝꯃꯛꯏ ꯑꯗꯨꯝ ꯃꯥꯁꯦ ꯅꯣꯛꯐꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯁꯨꯝ ꯍꯩꯅꯔꯛꯇꯕꯗꯒꯤ ꯑꯩꯁꯨ ꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯑꯩꯁꯦ ꯋꯥꯈꯜ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯑꯣ ꯑꯩꯗꯤ ꯃꯀꯣꯛ ꯆꯥꯛꯄ ꯉꯥꯛꯇ ꯂꯩꯕ ꯚꯔꯥ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯔꯦꯗꯅ ꯍꯌꯦꯡ ꯑꯩ ꯃꯐꯝ ꯑꯃ ꯊꯤꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯁꯦ ꯀꯅꯥꯒꯤ ꯂꯩꯖꯕ ꯂꯥꯏ ꯇꯤꯟꯁꯤ ꯅꯤꯡꯉꯒ ꯑꯩꯁꯦ ꯇꯨꯝꯃꯝꯃꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛꯀꯁꯨ ꯃꯪ ꯑꯁꯤꯗ ꯃꯃꯥꯡꯗ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯕ ꯅꯨꯄꯤ ꯃꯃꯥꯡꯒꯤ ꯃꯪꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯃꯗꯨ ꯆꯪꯉꯛꯑꯒ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯁꯥꯁꯦ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯄ ꯉꯝꯃꯝꯗꯦ ꯅꯨꯃꯤꯠꯇꯨꯗꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯩꯁꯦ ꯃꯉꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯣꯟꯅꯊꯪꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯍꯣꯡ ꯂꯥꯎꯅ ꯀꯥꯎꯔꯛꯈꯤꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯍꯦꯛ ꯇꯥꯔꯝꯃꯤ ꯍꯟꯗꯛꯁꯨ ꯑꯩꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯀꯥꯗꯨ ꯃꯤꯠꯁꯤꯅ ꯂꯩꯇꯨꯅ ꯌꯦꯡꯉꯤ ꯄꯨꯡꯁꯨ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯑꯃ ꯈꯔ ꯍꯦꯜꯂꯒ ꯂꯩꯔꯝꯃꯤ ꯑꯩꯁꯦ ꯀꯤꯃꯟꯗꯅ ꯕꯕꯥꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯤꯉꯩ ꯕꯕꯥꯅ ꯍꯥꯟꯅ ꯑꯩꯒꯤ ꯐꯣꯟꯗ ꯇꯧꯔꯛꯏ ꯃꯗꯨꯗ ꯑꯩꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯉꯩ ꯕꯕꯥꯅ ꯍꯥꯟꯅ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯑꯩꯅ ꯄꯥꯏꯈꯠꯂꯨꯕꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯏꯆꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯪꯉꯛꯏ ꯑꯩꯁꯨ ꯕꯕꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯕꯕꯥ ꯑꯩ ꯁꯤꯗ ꯀꯔꯤꯅꯣꯃ ꯇꯧꯔꯦꯁꯤ ꯕꯕꯥꯅ ꯀꯃꯥꯏꯅ ꯈꯪꯒꯦ ꯍꯪꯉꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯏꯄꯥ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯇꯧꯔꯛꯄꯅꯦ ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯩꯁꯦ ꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯑꯩꯁꯦ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯦ ꯀꯥ ꯑꯁꯤꯗ ꯑꯩꯁꯦ ꯇꯣꯏꯅ ꯃꯩꯉꯥꯛꯅꯔꯦ ꯅꯨꯄꯤ ꯑꯃ ꯆꯪꯉꯛ ꯑꯩꯁꯦ ꯇꯨꯝꯕ ꯀꯤꯔꯦ ꯕꯕꯥꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨꯗ ꯕꯕꯥꯅ ꯐꯣꯟ ꯇꯧꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯀꯥꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯗꯨꯗꯤ ꯊꯨꯅ ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯃ ꯁꯤꯟꯗꯣꯛꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯅꯌꯥꯝꯕ ꯊꯥꯔꯛꯎꯔꯣ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯊꯥꯔꯛꯑꯅꯨ ꯑꯩ ꯑꯗꯨꯝ ꯊꯤꯖꯔꯒꯦ ꯍꯥꯏꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯗꯨꯗ ꯚꯔꯥ ꯑꯗꯨꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯣꯔꯛꯏ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯝꯃꯤ ꯇꯦꯝꯃ ꯇꯥꯃꯣ ꯑꯩ ꯀꯔꯤꯅꯣꯃꯇ ꯍꯪꯖꯒꯦ
ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯇꯥꯃꯣ ꯏꯇꯩꯃ ꯍꯣꯏ ꯀꯔꯤꯃꯠꯇ ꯇꯧꯗꯕꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯦ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯁꯨꯔꯦ, ꯑꯗꯣ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯍꯦꯛ ꯇꯨꯝꯕꯒ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯛꯄ ꯉꯝꯗꯕꯤ ꯑꯃ ꯇꯧꯔꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯤꯕ ꯑꯃ ꯁꯨꯝ ꯄꯣꯛꯂꯛꯏ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯍꯣꯡꯇꯣꯛꯑꯁꯤꯔ ꯈꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ? ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯅꯣꯏꯒꯨꯝꯕ ꯅꯍꯥ ꯃꯆꯥ ꯈꯔꯁꯨ ꯂꯩꯔꯝꯕꯅꯦ꯫ ꯃꯣꯏꯁꯨ ꯀꯥꯗꯨꯗ ꯂꯩꯕꯗ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯀꯥꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ, ꯑꯩꯁꯨ ꯑꯍꯤꯡ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯇꯨꯝꯃꯛꯄꯗ ꯏꯁꯥꯁꯦ ꯇꯨꯝꯁꯤꯠ ꯐꯥꯗꯕꯗꯒꯤ ꯅꯥꯔꯛꯀꯗꯕ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯚꯔꯥ ꯃꯄꯨꯁꯤꯅ ꯀꯝꯗꯧꯕ ꯃꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ, ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏꯁꯨ꯫ ꯑꯗꯣ ꯅꯪꯅ ꯑꯁꯤꯒꯤ ꯀꯥꯁꯤꯗ ꯂꯩꯕ ꯇꯜꯂꯒꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯍꯥꯡꯂꯤꯕ ꯀꯥꯁꯤꯡ ꯑꯁꯤꯗ ꯂꯩꯌꯨ, ꯃꯄꯨꯁꯤꯗ ꯍꯥꯏꯌꯨ ꯀꯥ ꯍꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯗꯨꯐꯥꯎ ꯇꯜꯂꯕꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯕ ꯄꯥꯝꯂꯦ꯫ ꯚꯔꯥ ꯃꯄꯨꯁꯤꯁꯨ ꯃꯀꯣꯛ ꯆꯥꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯗ ꯁꯨꯝ ꯑꯩꯁꯨ ꯍꯪꯉꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯑꯣꯐꯤꯁꯇꯪꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯚꯔꯥ ꯑꯅꯧꯕ ꯃꯐꯝ ꯑꯃ ꯊꯤꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛꯅ ꯌꯥꯗꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯪꯈꯤꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯍꯣꯇꯦꯜꯗ ꯆꯪꯉꯒ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯅꯁꯨ ꯑꯇꯣꯞꯄ ꯚꯔꯥ ꯃꯐꯝ ꯑꯃ ꯌꯦꯡꯉꯕꯣ, ꯐꯪꯉꯕꯣ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯊꯤꯗ꯭ꯔꯦ, ꯊꯕꯛꯅ ꯌꯥꯗ꯭ꯔꯦ ꯍꯣꯇꯦꯜ ꯑꯃꯗ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯈꯨꯝꯃꯤ꯫ ꯃꯥꯅꯁꯨ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯪꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯕ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ, ꯇꯨꯝꯕ ꯇꯨꯝꯗꯕ ꯏꯁꯥꯁꯦ ꯁꯣꯛꯊꯔꯦ, ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯚꯔꯥꯗꯣ ꯃꯥ ꯑꯣꯏꯅ ꯊꯤꯕꯤꯔꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒ ꯈꯪꯅꯕ ꯃꯥꯗꯣ ꯐꯣꯟ ꯑꯃꯨꯛ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯕꯕꯥ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯕꯕꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯚꯔꯥꯗꯨ ꯊꯤꯕ ꯁꯪꯗ꯭ꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯊꯤꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯇꯨꯝꯕꯗ ꯁꯣꯟꯒꯗꯕ ꯂꯥꯏꯔꯣꯟ ꯑꯣꯏꯅ ꯈꯔ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯏ, ꯃꯗꯨ ꯇꯨꯝꯃꯝꯗꯥꯏ ꯁꯣꯜꯂꯒ ꯇꯨꯝꯃꯣ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯑꯩꯁꯨ ꯚꯔꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗꯒ ꯆꯪꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯏꯇꯟ ꯇꯜꯂꯝꯃꯤ꯫ ꯊꯪꯅꯕꯒꯤ ꯅꯨꯄꯥꯗꯨꯁꯨ ꯏꯁꯩꯁꯦ ꯍꯧꯅ ꯊꯥꯒꯠꯂꯛꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯗꯤꯜ ꯂꯦꯜꯂꯨꯒꯦ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯑꯩꯒ ꯊꯦꯡꯅꯕꯗ ꯇꯧꯕ ꯃꯑꯣꯡ ꯃꯇꯧꯗꯨꯃꯛ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯅꯣꯛꯄꯤ ꯋꯥ ꯂꯥꯡꯁꯨ ꯀꯌꯥ ꯏꯉꯥꯡ ꯉꯥꯡꯗꯦ꯫ ꯑꯩꯁꯨ ꯋꯥꯔꯤꯗꯨ ꯁꯨꯝ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯇꯥꯃꯣ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯗ ꯀꯩꯁꯨꯝ ꯇꯧꯗꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯃꯨꯛ ꯅꯅꯥꯎꯗꯤ ꯇꯨꯝꯕ ꯀꯤꯔꯦ, ꯍꯦꯛ ꯇꯨꯝꯊꯕꯒ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯀꯥꯁꯤꯗ ꯍꯦꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯦ ꯍꯦꯛꯇ ꯅꯉꯥꯡꯅꯩ꯫ ꯇꯥꯃꯣꯒ ꯍꯣꯔꯦꯟꯗꯤ ꯈꯔ ꯇꯨꯝꯃꯤꯟꯅꯁꯤꯔꯣ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯤꯑꯣꯏ ꯑꯗꯨ ꯅꯣꯛꯄꯤ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯁꯦ ꯂꯤꯁꯥ ꯀꯧꯕꯅꯤ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯚꯔꯥꯁꯤꯒꯤ ꯃꯄꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯀꯤꯔꯨꯅꯨ, ꯀꯔꯤꯃꯠꯇ ꯇꯧꯗꯕꯅꯤ ꯈꯨꯝꯃꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯩꯗꯤ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯈꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯇꯥꯃꯣ, ꯀꯃꯥꯏꯅ ꯇꯥꯃꯣꯒꯤ ꯏꯆꯟꯅꯨꯄꯤ ꯑꯣꯏꯗꯣꯏꯕ? ꯑꯗꯨꯒ ꯇꯥꯃꯣꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯤꯕ? ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤ꯫ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯤꯁꯤ ꯑꯁꯤꯁꯨ ꯏꯆꯦꯒ ꯏꯕꯥꯏꯒꯅꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯂꯩꯍꯟꯗꯦ, ꯁꯤꯗ ꯂꯩꯌꯨ ꯍꯥꯏꯗꯅ ꯂꯩꯍꯟꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗꯅ ꯏꯃꯥ ꯃꯇꯣꯝꯗꯅꯤ ꯂꯩꯔꯤꯁꯤ꯫ ꯁꯤꯒꯤ ꯚꯔꯥꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯂꯤꯁꯥ ꯍꯥꯏꯔꯤꯁꯤꯅ ꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ꯫ ꯅꯪꯒꯤ ꯀꯥꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯃꯪꯗ ꯂꯥꯛꯏꯔꯣ ꯍꯥꯏꯗꯅ ꯅꯣꯛꯐꯤ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯁꯣꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪ ꯈꯔ ꯊꯨꯅ ꯑꯩ ꯂꯧꯕ ꯂꯥꯛꯎ, ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯁꯤꯗ ꯉꯁꯤ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯂꯧꯕ ꯂꯥꯛꯄ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯗꯗꯥ, ꯑꯗꯨ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯩ ꯅꯪ ꯀꯃꯥꯏꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯒ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯇꯣꯔꯤ, ꯉꯁꯤꯈꯛ ꯄꯥꯕꯨꯡꯒ ꯂꯩꯃꯤꯟꯅꯁꯤ, ꯒꯦꯠ ꯁꯣꯗꯣ ꯍꯥꯡꯉꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯐꯤꯁꯀꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅꯁꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯉꯛꯏ꯫
ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯚꯔꯥ ꯑꯗꯨꯗ ꯂꯩ, ꯊꯣꯔꯛꯅꯕ ꯇꯧꯔꯤ, ꯒꯦꯠꯇꯣ ꯁꯣ ꯍꯥꯡꯉꯝꯃꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯑꯩꯅ ꯄꯨꯕ ꯉꯝꯒꯗꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯁꯦ ꯄꯔꯞ ꯚꯔꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯣꯛꯇꯣ ꯑꯃ ꯐꯥꯔꯒ ꯑꯣꯐꯤꯁꯀꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯂꯥꯛꯑꯝꯃꯤ꯫ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅꯁꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯉꯁꯤ ꯃꯤꯒ ꯍꯥꯠꯂꯨꯔꯕꯣ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯃꯥꯁꯨ ꯍꯪꯖꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯀꯔꯥꯏꯗꯒꯤ ꯃꯤ ꯍꯥꯠꯇꯣꯔꯤꯒꯦ, ꯑꯗꯨꯏ ꯅꯠꯇꯦ ꯑꯩꯒꯤ ꯚꯔꯥꯗꯣ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯃꯗꯨꯒꯤꯅꯦ꯫ ꯍꯌꯦꯡ ꯑꯩ ꯃꯐꯝ ꯑꯃ ꯊꯤꯔꯅꯤ, ꯉꯁꯤ ꯈꯛꯀꯤꯅꯤ ꯑꯩ ꯁꯤꯗ ꯂꯩꯗꯣꯏꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯩꯔꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯇꯨꯝꯐꯝ ꯑꯃ ꯃꯥꯅ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯆꯧꯀꯤꯗꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯝꯃꯝꯃꯤ꯫ ꯅꯍꯥꯟꯈꯩ ꯇꯨꯝꯃꯛꯇꯕꯒ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯇꯨꯝꯃꯤꯗꯣ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯚꯔꯥ ꯑꯗꯨꯗ ꯆꯪꯉꯒ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯡꯅ ꯑꯗꯨꯝ ꯚꯔꯥ ꯃꯄꯨꯗꯨꯗ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯚꯔꯥ ꯃꯄꯨ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯒ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯆꯥꯅꯨꯄꯥ ꯃꯀꯣꯛ ꯆꯥꯛꯄꯗꯨꯁꯨ ꯅꯣꯛꯄꯤ ꯅꯣꯛꯄꯤ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯑꯩꯁꯨ ꯊꯨꯅ ꯊꯣꯔꯛꯑꯒ ꯅꯨꯃꯤꯠꯇꯨꯗ ꯑꯐꯪꯕ ꯑꯇꯣꯞꯄ ꯚꯔꯥ ꯑꯃ ꯊꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯊꯨꯅ ꯍꯣꯡꯖꯜꯂꯝꯃꯤ꯫ ꯕꯕꯥ ꯗꯗꯥ ꯃꯣꯏꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯁꯦꯡꯅ ꯑꯗꯨꯝ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯀꯣꯟꯅ ꯂꯩꯔꯤꯕ ꯚꯔꯥ ꯑꯗꯨꯗꯤ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯤ ꯌꯥꯝꯅꯁꯨ ꯂꯩ, ꯑꯗꯨꯒ ꯑꯃꯒ ꯗꯣꯗꯣ ꯋꯥꯁꯨ ꯉꯥꯡꯅꯩ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯂꯩꯕꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯔꯦ ꯍꯥꯏꯗꯅ ꯇꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯕꯕꯥ ꯏꯃꯥꯅ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯏꯆꯦꯒꯤꯗ ꯂꯩꯕꯤꯔꯨꯆꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯏꯆꯦꯒꯤꯗ ꯂꯩꯕ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏ ꯏꯆꯦꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯏꯃꯨꯡꯗꯣ ꯈꯔ ꯋꯥꯕ ꯅꯪꯕ ꯏꯃꯨꯡꯅꯤ꯫ ꯏꯆꯦꯕꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯨꯗ ꯈꯔ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯀꯌꯥ ꯃꯑꯣꯡ ꯇꯥꯅ ꯄꯥꯜꯂꯝꯗꯦ ꯌꯨꯝ ꯑꯣꯏꯅ꯫ ꯑꯩꯅ ꯂꯥꯛꯄꯗꯨꯗ ꯏꯆꯦꯁꯨ ꯍꯔꯥꯎꯖꯩ꯫ ꯑꯩꯉꯣꯟꯗꯁꯨ ꯏꯆꯟ ꯆꯦꯆꯦꯒ ꯇꯨꯝꯁꯤ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ, ꯏꯆꯦꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯀꯤꯔꯕꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯆꯦꯆꯦ ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯅꯣ, ꯀꯤꯕ ꯍꯥꯏꯁꯦ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯑꯩ ꯃꯗꯨ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯍꯥꯏꯈꯤꯔꯣꯏꯒꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯗꯨ ꯍꯥꯏꯔꯨꯔꯒ ꯅꯪ ꯑꯃꯨꯛ ꯀꯤꯈꯤꯅꯤ, ꯁꯨꯝ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯃꯤꯟꯅꯈꯤꯁꯤ, ꯑꯗꯨꯝ ꯅꯪꯁꯨ ꯈꯪꯉꯛꯈꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯆꯦꯗ ꯍꯥꯏꯔꯛꯑꯣ ꯍꯪꯕ ꯌꯥꯕ ꯍꯪꯕꯅꯦ, ꯑꯗꯨꯕꯨ ꯏꯆꯦꯅ ꯍꯥꯏꯗꯣꯔꯛꯑꯣ ꯌꯥꯔꯝꯗꯦ꯫ ꯍꯞꯇꯥ ꯑꯃꯃꯨꯛ ꯏꯆꯦꯒꯤꯗ ꯂꯩꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯏꯆꯦꯒ ꯑꯩꯒ ꯇꯨꯝꯃꯤꯉꯩ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯄꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯕꯁꯤꯗ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯏꯆꯟ ꯅꯪ ꯀꯔꯥꯏꯗꯅꯣ, ꯏꯆꯦꯒ ꯊꯣꯛꯃꯤꯟꯅꯁꯤ, ꯅꯇꯣꯝꯗ ꯊꯣꯛꯎꯅꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯣ ꯐꯔꯦ ꯂꯥꯛꯑꯣ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯇꯧꯕꯅꯦ, ꯏꯆꯦꯒ ꯄꯨꯟꯅ ꯊꯣꯛꯎꯔꯁꯤ ꯍꯥꯏꯗꯅ ꯏꯆꯦꯒ ꯑꯩꯒ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯇꯣꯏꯂꯦꯠꯇ ꯆꯪꯉꯨꯔꯒ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯃꯨꯟꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯆꯦ ꯀꯩꯗꯧꯔꯒꯦ, ꯀꯅꯥꯗꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯋꯥ ꯉꯥꯡꯗꯦ ꯑꯩꯉꯣꯟꯗ ꯏꯕꯦꯝꯃ ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯅꯥꯛꯀꯦ ꯀꯨꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯝ ꯏꯆꯦꯒ ꯑꯩꯒꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯏꯆꯦꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯄꯨꯗꯨꯞ ꯂꯥꯎꯅ ꯃꯈꯥꯗ ꯇꯨꯊꯈꯤ꯫ ꯏꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯏꯆꯦꯒꯤ ꯅꯨꯄꯥꯗꯨ ꯇꯨꯝꯕ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯌꯨ ꯊꯛꯄ ꯃꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯇꯨꯝꯕ ꯍꯧꯗꯣꯛꯄꯗꯣ ꯑꯩꯉꯣꯟꯗꯒ ꯊꯤꯅ ꯆꯩꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯏꯆꯦꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯒꯤ ꯀꯥꯗꯨꯗꯁꯨ ꯑꯩꯁꯦ ꯇꯟꯅ ꯆꯪꯁꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨ ꯄꯨꯡ ꯊꯦꯡꯉꯕꯗꯨ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣ ꯈꯪꯗꯦ꯫ ꯏꯆꯦꯒꯤ ꯃꯀꯨꯕꯣꯛꯇꯨꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯍꯟꯗꯣ ꯑꯩꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯀꯨꯕꯣꯛꯇꯨꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯏꯆꯦꯒꯤ ꯀꯥꯗ ꯏꯕꯥꯅꯤ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯅꯆꯦꯁꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯃꯩꯁꯨ ꯈꯪꯗꯦ, ꯏꯕꯥꯅꯤ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯨꯕꯗ ꯆꯪꯉꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯀꯨꯕꯣꯛꯇꯨꯅ ꯏꯆꯦꯒꯤ ꯅꯨꯄꯥ ꯃꯆꯥꯅꯨꯄꯥꯗꯨ ꯐꯨꯗꯨꯅ ꯇꯨꯝꯕ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯏꯆꯦꯒꯤ ꯅꯨꯄꯥꯗꯨꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯥꯗ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ, ꯏꯃꯥ ꯂꯩꯇ꯭ꯔꯣ, ꯏꯃꯥ ꯑꯃꯨꯛꯇ ꯆꯪꯉꯛꯑꯣ, ꯅꯃꯧ ꯅꯨꯄꯤꯒꯤ ꯂꯩꯅꯥ ꯅꯥꯇꯩ ꯆꯥꯗꯕꯗꯣ ꯃꯗꯨ ꯑꯃꯨꯛ ꯍꯧꯔꯛꯑꯦ, ꯈꯔ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯃꯒꯗꯤ ꯈꯪꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯆꯦꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯟꯖꯟ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯏꯆꯦꯒꯤ ꯃꯅꯦꯝꯄꯣꯛꯇꯣ ꯀꯔꯥꯏꯗꯒꯤ ꯆꯪꯉꯤꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯏꯆꯦꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯆꯥꯅꯨꯄꯥꯗ ꯀꯣꯟꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯄꯤꯕ ꯏꯁꯤꯡꯗꯣ ꯂꯩꯇ꯭ꯔꯕꯣ? ꯑꯗꯨꯅ ꯈꯔ ꯃꯁꯥꯗ ꯈꯤꯛꯇꯣꯛꯄꯤꯌꯨ ꯌꯥꯗ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯏꯃꯥꯅ ꯅꯣꯏ ꯀꯥꯗ ꯕꯣꯇꯜ ꯑꯃꯗ ꯍꯥꯜꯂꯒ ꯊꯝꯕ
Isingdo karayda laykrage hangami. Masanupado na mong ima ay tampang khangde mangamani khumai. Isige manipok na mong onthokpa mi ngaktanida. Tuwada layreibe manang asige ising botan si khara lawthoro haiduna engunda thawdarai. Aiso prapra isige godres upu mathakta leiba ising bottle adu lawthoaga manipok aduda pirami. Manipok tu na su isingdo makubakta kara hapaga kari no khara swolaga iseda khekpada koi ise se gyan tamna lai. Aige wakhanda so somna khalami. Kaino ne koi isege manipok sibo maibi lai tongzaro yamna khangna mana tawrisibo kaino khalami. Kona tamna ise so gyan tarai. Aiga pamungda phamaga ngahak wari sanarami. Ise da soina ise kamaina tawrino. Aige na hangkhaibo khangde nangde sumaina toina tawboire hairami. Ise na mo isen che se yumda de sumaina tawramdabani. Aige mita karino madum ui. Madu hek aige mita uraba ise sumaina toina hekta wanthagalli. Adugini ise na nang sida kauri se hairei. Aina mo ise kaino uribo haidoro odana hangami. Ise na mo isen che kona haige miyamna lay haidana khumai. Numituda su ise ge oiba maramda aina angakpa thawdo amasu thengnakhi. Masige matung nomagi ise ge yumse sumtamnaba haidi. Akhoi mangtungda mi ma kanagumba ma phutphat satkiba kiba sumaina kaiguma kiba saum kharadi aina su toina thengnarami. Aduga manipok to su kona aina khangakpani maso bu sanari rakhangde. Numidang se pupok hawgalaga mapanda thokiba makhola maina hekta dai. Isege yumduge hek maningdu lamhang ngaktani. Aduna mafam adu su ubada ise isada kiba mapuami. Khoi se su matam pumbada toina da wantharami. Aduna isu yungi babai ma da phone tawrami. Babai ma ise se sida leibase mong ama tawre. Yamna toina wanthagale isu pakhale. Aduna ise puraga yumda laage. Matam khara yumda thambirasi hairami. Aige wafam adu da babai mana. Ibe manang na hekta laagana se da puraga sakre haina roidro. Namaga iga laake aduga kaino do khanarasi. Nase do nang na khara kumna se nau hairei. Aina mo babai se se laitin gumagi da mari le narungga da pamale. Aduna laitin amukta khuram thokpi si. Imung sige oiba maramda soina babai mada tamningba wa yamna lei. Ai kona tammage hairami. Adumaina babai mada ina phone tawringai. Isege manipok to aigi tungda thaba ama tawsinabagi mawongda lepaga warido targa leirami. Madudai to sidi mata amani khalami. Masige matung matam kharge matungda amo aise pungsu yamna thengbu oidre haidana. Maningda thorakpada isege manipok si mafi mata thongdana maning thong mapadagi yum manungda salaungna sangkhiba ama aina mikup aduda uhaurami. Madudai su adum khangba ngamki. O isege manipok se lai sanabi oire. Asigi oire isena ki haidana hek wanthari se haidana. Matam khara ngairaga babai ma lakpaduda aina oina makhoi mane makubokta ise se yumda matam khara lehellukhige. Khoi dada ama luhongduri haijalaga ise se yumda purami. Aduga ise se maibi ma tawraga layengbada manipok tu ne ise se laidi dongna sanabire. Manipok to lai sanabi aphawbi ne hairei. Madu hek khangakpadagi akhoi ise se yum aduda amuk hana changhankidre. Yum masida adum thambire. Masine mayam ngasigi rian hore story. Mathangi wari thagalakpada mayam punamuk thengnarasi. Ngasigidi mayamdagi kainanaba bidai lawjai.